프리즈 하요, 프리즈 하요. CCNPD. 그럴래. 그럴래. 아도 검절로 아도 그네. 여기 움직이지. 뭐이도 삐르그네. 디시기도 알았어. Ay, mukha balay na din. Mami sa akin kasi. Kahit patabukang balay na rin. 그러니까 그래. So, hindi yung kay... 시 그노기다. 농탕 레이먹이다. 농탕 레이먹 스키. 그노. Kahit mo. 그노 너 지고 이보 너희 나 하라고. 지고 너 뭐이 수금 보세. 40기 above 60 수더버기 마락 시대다 농탕 레이먹이나 타타기 바창화 정하기 스킴 레이바. 아도 리스트네, 포토네, 아धार कार्ड ने कई संगे थे 좀 정말 그 디스트릭 소셜 프로세스가 다르게 스타일도 하는 상황. और डायरेक्ट 사 하요 하요 사 운동진 판단 요 운동진 이 자기 그 힘들려고 저희 군 산이 포토래 하는데 사람이 포주야 돼 수군 운동남들 아직 그 서방감들 사람이 अपना लेवल सेम दर्ती के हमको पाए 이 불러살리는 사람이 공이야 돼서 कौन क्या 그나마 मिल 이제 자리 건강해서 ओ मैं के रुकता है के मुझे की फिसा कोन की दो और फिसा कोन की दो नई क्लब तरह के ये लो आहान बगी हुई ने लोइन थुंग मंगा मोय मुझे कोन त्रा मंगा गुम्बा आई हे वो लो थान अच्छा है ना मजा कंप्यूटर संबंध में चंग संग वाइज मतलब गवर्नमेंट ऑर्डर से होक तो शुरू आमान यही है मतलब हाल ऑर्डर की स्ट्रक्चर लाइक डेफिनेशन कंप्यूटर संग तो संगन बकरी का ये अचानक में ये अचानक चंबुया ꯑꯩ ꯀꯩꯅꯣ ꯂꯥꯛꯍꯟꯒꯦ ꯑꯁꯤꯗ SDCꯗ ꯇꯧꯔꯒ ꯂꯣꯏꯅ ꯃꯥꯏ 시대네 시대다 게임 한번 더 혼게 수마이 떠오르네 능 떨어질로 보세 능 떨어고 싶어 제가 go to village की गेम हम तो लम की पता सोशल वर्कर की पेंशन पे की इसी फंडिया से सीधा नंग करो यार और सीधा ने मैं हमलोग थारा के डिपार्टमेंट की मैं हम लोग तो रुके सीधा तो लो को आता ही दे मणिपुरी 하나 오도 더 ngasiꯗꯒꯤꯅꯦ ꯑꯩꯒꯤ ꯃꯤꯡ ꯂꯧ ꯍꯦꯛ ꯐꯨꯕ ꯄꯨꯂꯤꯁꯇꯣ ꯑꯩ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯀꯥꯏ ꯂꯩ ꯅꯪꯁꯦ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯣꯇꯣ ꯊꯧꯕꯗ ꯅꯣꯏ ꯆꯦꯛ ꯇꯧꯕꯁꯤꯡꯅ ꯒꯥꯔꯤꯗ ꯈꯔ ꯐꯨ ꯑꯃ ꯇꯧ ꯍꯨꯠ ꯐꯥꯎ ꯍꯥꯏꯔꯦ ꯑꯩꯁꯦ ꯁꯦ ꯍꯨꯠ ꯅꯪ ꯍꯨꯠꯇꯣ ꯅꯪꯒꯤ ꯍꯨꯠꯇꯣ SPꯅ ꯂꯩꯔꯅꯤ ꯅꯪ ꯂꯩꯕꯤꯌꯨ ꯁꯤꯟꯕꯤꯌꯨ ꯀꯣꯏ ꯌꯥꯝ ꯆꯪꯉꯣꯏꯕ ꯀꯩꯁꯨ ꯌꯥꯅꯤ ꯍꯟꯗꯛꯇ ꯅꯪꯒꯤ ꯍꯤꯡꯅꯕ ꯑꯃ ꯆꯨꯁꯤꯟꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯥꯟ ꯐꯦꯃꯤꯂꯤ ꯋꯥꯟ ꯂꯥꯏꯐꯀꯤ ꯂꯩꯗꯅ ꯀꯣꯖꯦꯟ ꯑꯠꯆꯥ ꯋꯥꯟ ꯐꯦꯃꯤꯂꯤ ꯋꯥꯟ ꯂꯥꯏꯐꯀꯤ ꯈꯨꯠꯂꯨꯃꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪꯒꯤ ꯍꯨꯠ ꯁꯦꯒꯥꯏꯕꯗꯣ SPꯅ ꯑꯃ ꯇꯨꯔꯅꯤ ꯍꯨꯠ ꯇꯨꯕꯗꯣ ꯅꯨꯃꯤꯠ 5니 ꯃꯅꯨꯡꯗ ꯅꯨꯃꯤꯠ 5니 ꯃꯇꯨꯡꯗ ꯑꯩ ꯅꯉꯣꯟ ꯍꯪꯉꯛꯀꯅꯤ ꯑꯗꯨ ꯀꯥꯟꯗ ꯅꯪ ꯄꯥꯜꯂꯦ ꯀꯥꯟꯗ ꯐꯣꯇꯣ ꯀꯥꯞꯄꯣꯀꯣ 추워다기 함나봐 시죠. 와 많이 친절하니 SP는 고 선가세 사비 사르가니까 우리가 선가세 비톡다바 레이딜레이 하르가 코데 수비 비톡다바 싱수 팡한다바도 아마다 아마다 코이 마센 벤다바디 마ям politics 레이나 하늘이로 아두 캉드레바 코이제 람비 캉드레바 엘리그 심라스 아두 까마이 내가 아까 시드네 시대다 go to village 나이네 나와이 떠름바 군 레카레 카레 살가 와르파 옌거신도 시대다 노머니니 떠홀라게 너희 매am 토가 위도기 펜실 방드버는 까나노 올에스기 방드버는 까나노 카리카리 와케도 그래도 로이는 강는 것도 고 나래 고 카리노 강능바 카리노 와칸데 누나한 걸 내가 콜페 인터넷 동로시 인터넷 동로시가 politics 오는 건데 내가기 타박을 politics 오고요 내가기 देखो we should be united 내가기 common issue देखो unite होइगरन करी 아무래도 ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯩꯉꯥꯡꯒ
ꯑꯗꯒꯤ ꯄꯥꯡꯒꯩꯒ ꯁꯤꯒꯤ ꯐꯥꯎꯅꯐꯝꯒꯤ ꯆꯤꯡꯁꯤ ꯃꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯔꯤꯕ ꯑꯁꯣꯜ ꯑꯅꯥꯁꯤꯡ ꯑꯌꯨꯛ ꯑꯌꯨꯛ ꯋꯥꯀꯤꯡ ꯆꯠꯄꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯎꯐꯨ ꯌꯧꯔꯦ ꯎꯐꯨꯜꯁꯤꯅ ꯍꯩꯉꯥꯡꯒꯤ ꯆꯤꯡꯁꯤꯅ ꯑꯗꯨ ꯍꯩꯉꯥꯡꯂꯣꯝꯒꯤ ꯁꯤꯅ ꯀꯣꯏꯂꯥꯁꯤ ꯂꯣꯏ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯥꯎꯅꯐꯝꯁꯤꯗ ꯆꯤꯡ ꯀꯥꯔꯛꯁꯦ ꯃꯁꯤ ꯅꯦꯄꯥꯂꯤꯒꯤ ꯕꯁꯇꯤ ꯂꯩꯔꯤꯁꯤꯐꯥꯎꯕꯗꯤ ꯀꯣꯏꯂꯥꯁꯤ ꯌꯧꯗ꯭ꯔꯦ ꯁꯣꯝꯗꯒꯤ ꯊꯥꯕꯁꯤꯅ ꯕꯁꯇꯤꯐꯥꯎ ꯊꯥꯔꯦ ꯑꯗꯒꯤ ꯆꯤꯡ ꯍꯩꯉꯥꯡꯒꯤ ꯆꯤꯡꯗꯨꯗꯒꯤꯅ ꯕꯁꯇꯤꯒꯤ ꯆꯤꯡ ꯂꯝꯕꯤꯁꯤꯐꯥꯎꯁꯤ ꯎꯐꯨꯟꯁꯤꯅ ꯈꯨ ꯌꯧꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ MLA ꯀꯅꯥꯅꯣ MLA도 그냥 제타고 제대로 아니 아무리 다다만 이제 MLA도 그냥 제대로 아이고 할게 ꯑꯗꯨ ꯁꯤꯒꯤ ꯕꯁꯇꯤꯒꯤ ꯁꯤꯅ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯕꯤꯔꯦ ꯃꯥꯅ 아이 떨어졌어 ꯑꯇꯩ ꯀꯩꯅꯣ ꯖꯦꯔꯕꯥꯜ ꯁꯥꯔꯒꯤ ꯍꯣꯟꯗ ꯀꯩꯅꯣꯝꯗꯤ ꯃꯇꯤꯛ ꯆꯥꯕ ꯀꯩꯅꯣꯝ ꯑꯣꯏꯗ꯭ꯔꯦ ꯃꯁꯤ ꯌꯥꯔꯤꯉꯩꯗꯤ ꯁꯥꯔꯒꯤ ꯄꯦꯔꯣꯁꯤꯗ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯇꯥꯎꯔꯒꯨꯝꯕ ꯑꯃ ꯑꯣꯜꯍꯟꯕꯤꯅꯕ ꯁꯥꯔꯅ ꯈꯔ ꯍꯣꯠꯅꯕꯤ ꯍꯥꯏꯗꯨꯅ 바자복이 람 바자 레브라 ꯂꯩ ꯁꯥꯔ 72 ꯄꯣꯏꯟ ꯂꯩ ꯁꯥꯔ 한번 사가 시기도죠 ꯊꯦꯡꯛ ꯌꯨ ꯁꯥꯔ 자 누피신데 바자복이 하이되네 하이 가이기로 바자 판매 영도마 ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯃꯈꯛ ꯂꯩꯕ ꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯥꯏꯗꯤ ꯂꯝꯄꯥꯛ ꯄꯤꯛꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯗꯤꯃꯥꯔꯀꯦꯁꯟꯕꯨꯗꯤ ꯇꯧꯕ ꯂꯩꯔꯦ ꯍꯥꯟꯅ ꯑꯗꯨ ꯈꯤꯇꯪ ꯐꯥꯎꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯂꯝꯄꯥꯛꯁꯤꯗ ꯍꯦꯟꯖꯜꯂꯤꯕ ꯆꯌꯦꯠꯅꯕꯁꯤꯡꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯅꯕ 그ꯩꯅꯣ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯀ꯭ꯂꯕꯅꯅꯦ ꯐꯣꯔꯃꯦꯜ ꯁꯤ ꯑꯃ ꯈꯛꯇꯪ DCꯗ ꯊꯥꯕꯤꯔꯛꯑꯗꯤꯅꯦ ꯑꯣꯟꯂꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯄꯤ ꯑꯃ ꯄꯤꯌꯨ ꯁꯤꯗ ꯆꯦ ꯑꯃꯗꯤ ꯂꯩꯖꯩꯕ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯑꯣꯏꯅ ꯄꯥꯎꯗ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤ ꯂꯩꯖꯧꯔꯦ ꯌꯥꯏ ꯀꯥꯏꯗꯦ ꯅꯪ ꯄꯤꯌꯣ ꯗꯔꯀꯥꯔ ꯂꯩꯔꯦ ꯏꯕꯤꯁꯟ ꯇꯧꯊꯣꯛꯁꯤ ꯒ꯭ꯔꯥꯎꯟ ꯀꯟꯁꯤ ꯑꯗꯩ ꯉꯁꯥꯏ ꯅꯣꯏꯅ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯃꯐꯝꯗꯤ ꯂꯩꯕ꯭ꯔꯣ ꯀꯩꯅꯣꯒꯤ 오픈 짐ꯗꯣ 짐 사는 ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯑꯗꯩ ꯍꯛꯆꯥꯡ ꯐꯅꯤꯡꯕ ꯅꯍꯥ ꯌꯥꯝꯕ꯭ꯔꯥ ꯃꯁꯤꯡ 야매 ꯑꯗ ꯃꯤ ꯅꯍꯥ ꯌꯥꯝꯃꯗꯤ ꯑꯍꯟꯁꯤꯡꯁꯨ ꯍꯧꯖꯤꯛꯀꯤ ꯖꯤꯝ ꯂꯣꯏ ꯁꯥꯟꯅꯔꯦꯅ 워킹 로이스 ꯑꯍꯨꯝ ꯂꯩ ꯑꯗꯨꯕꯨ ꯃꯥꯏ ꯂꯣꯏ ꯇꯧꯔꯦ ꯑꯗꯨ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯅ ꯁꯤ ꯌꯣꯠꯁꯦ ꯀꯩꯅꯣ ꯇꯧ ꯂꯩ ꯑꯗꯣ ꯃꯥ ꯑꯩꯈꯣꯏ ꯕꯦꯛ ꯇꯨꯕ ꯃꯦꯆꯤꯟ ꯑꯗꯨ ꯇꯨꯕꯗꯤ ꯍꯩꯕ ꯑꯗꯣ ꯑꯃꯠꯇ ꯂꯩꯕ ꯑꯗꯨ ꯎꯄꯥꯏꯁꯦ ꯂꯩꯇꯅ ꯁꯥꯔꯗ ꯍꯥꯏꯖꯒꯦꯅ ꯀꯨꯏꯔꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯝꯇꯗꯤ 시기세 마이도 소셜 웨퍼드기 아니 ꯍꯣꯏ 디테일도 필요 디테일도 많이 백 투버기 그러고 뭐 매진고 뭐 마음에 하면은 야네도 야야 마이도 아 진짜 하이저게 아니 마이 예 아이가 보는 것도 학생이 방더바 렌셀 방더신도 시대의 게임도 걸게 봐 와 샤베 대파기도 20ปีถึงคนเดียวป่ะเราคุยจะให้อยากแล้วก็ทางการแต่มอง 어 샤베 대파기 compulsory 선범이야 비슷하다 왔어 선범이 그런 원리 아니 뭐 어떻게 안 나가래 어세 mayam kainomta hajarum ke aikoina lairik amaka phongmane hatak nan statute de lairik sida yaurisi karino haiba kana aikoi se ngasi irang thoise akoi se kanam ta kanano khangdre akoi mai theina ju kabuina kanano tangkulna kanano maringna kanano adai thadauna kanano se akoi khangde loina tribal ga cha mana bdung to akoi de tribe kunthani thoim doile ningthau kaya palame ningthau humbudra ga taruki ming sida yauri akoi se akoi gi ipai pu su thigataba irang da adagi ithakta taurga leibena masing yabe aduna akoi upai lertana no Manipur noi Manipur se akhoi Manipur se masak khangse na lari kama phongmani government na phongmani masigi se copy noi akhoi library gumba hojik kui dilai ngudong mande adu club ta thamge copy ma atai copy extra pirke adu torgana se nang lo noi kana no si copy se ma noi lo